BL Santos, Sambit Patra, Champur Satun BJP MLA Amadi Zomi Council gi Mute Singunakri, Manipur Ema yaiphare haiba Sambit Patra Laukri, Kuki Zo Mite Amadi Naga MLA Sing Delhi Laknava Sentana Kangalapa Yana Lady Haba Kuki Zo MLA Sing Wapamamda Marik Sunatamji. BJP National Secretary Organization BL Santos Amadi Northeast Coordinator Sambit Patra ngang Champur Satun BJP MLA Unavatana Party is District Office Bearer Amasum Zomi Council gi Makok Thongbo Lusing Unadun Warisanakri. Warisanabadu the Manipur Tukliba crisis Asina Maram Oidana Koki Zomiam Tianari Saitang Sako Torangi Tabak Toram Amasum Lakaduriba English Singaniga Kunga Tareki election Asigamari Lenana Party Asigi Matauta Tabak Torams Hena Kumang Sakshina Pangtok to Miam the Party Isubumakatana Tazava Tamnavigi Matanasu Kumna Kanaki. How keep a say English Singaniga Kungo Homdoigi, May Ohumdigi Haudun Sahi Aniga, Tatar, Angela Lavasu, Karamamatamda, Lushingan have a Kamangam the lady Irang Sigi Matangas Kumna Kanaki. Manipur Tokliba, crisis Asigi Matanga, Anganmamatamdigi Hauduna Kokizo Miam Manipur Tugaiduna, legislature Yawa Union Territory demand Tauriba Sigi Matanasu, VJP MLA Singaputok Kanaki. Salibasay Sigi February Mapanda, N. Berenas Minister Gipam Tatokraba Matung, February Tarahundu, India Langakna, Manipur State Assembly suspended animation Tamduranga Sipawa, President Rule Tamdivasi, Loktok to na popular government of Manipur BJP MLA Singna, Hotna River Sigi Sharuamoina, Atupumatamda, Kokizo MLA Sing Yauna Lemhoripa BJP Gapuna Minariba, Atopa political party Sing MLA Sing Puna Atupumatamda, Delhi da Lengak CM da Pangthoklakle Yaihana, Masak Maming Takthokning the Kokizo MLA Mana, National News Agency Mada Fongdorako Wapam Amasu, National News Agency reporter Nakalamaramda ngarang BL Santos amadi Sambit Patra Champur Satuna BJP ki MLA Unabaduda Tipaimuk AC ki MLA Ngorsang Sanati Saikot AC ki MLA Paulelan Haukip Amasum Champur AC ki MLA LM Khokti Saryaki BJP ki MLA amadi party leaders unaraba matung makatana Zomi Council ki Makok Thongba Lusingbu Singa Wari Sanaki Warisanaraba Aduda Zomi Council gi Maikida Zomi Miam na Thiengnariba Awaba Kudung Sadaba Singi Matana Kupna BL Santos Amadi Sambit Patra da Paudam Kiari Panbayavadi BL Santos Amadi Sambit Patra gi Kongsat Ado helicopter Tongduna Saki Champur District Headquarter Tungbaga Lusingba Anina Sadababana Mandap Hang Liber Relief Camp the Satuna Mapamadu Saidangduna Lady IDP Singa Unaduna Wari Wataisanaki Wari Sanabatana Relief Material Gas Yentokiari Champur Digi helicopter Impala Halaglava Matung Amuhana BJP Lusingba BL Santos Amadi Sambit Patrana Shanapari District Headquarters Satuna Mapamadu Laiba DRDA Office da PBTZ gi Laidiba Development Council Amadi Belesip Singna Puna Paminaduna Mipampangtoki Mipamaduna BJP Shanapati District Amasung Tungan Mandal Unit ki Makok Tombo Lusingba Kiasu Sarukyaki Hedi Mipamadu Pangtoko Lueraba Matung BL Santos Amadi Sambit Patra Impala Halaktuna Lamal Kunang Kong the Lady Relief Camp the Lady IDP Singa Interaction Programs Pangtoki Hedi Manipur Ema yaiphare Sambit Namin Humni gi Kongsata Manipur Lakiba BJP gi National Secretary Organization BL Santos Amadi Northeast Coordinator Sambit Patrana ngarang Champur Satuna Mapamadur Lady IDP Sing Hakting Unadun Wari Sana Robamatu Impal West ki Lambai Kunang Kung Hangliba Relief Camp Satun IDP Sing Onakre Mapamadu Leramba IDP Sing da Sambit Patrana Maki Pungning World Pongdon Hai Manipur si no marang kaina tab mapam oibana matang sagi nungju tha yorok tringai IDP ayamana Sanava Senpam Piduna Madi Masama Sagi Hanagi Mapam Mayum Saduna Suksoi Soidana Anjil Halagani Hana Tazaba Piki Loidana Maki Warol Lushilakpada Tiliba Miampuna Samit Patra Lusing to the Manipur Ema yaiphare Habu Kulau Lauduna Lushinki ZEO gi suspension order Handuna Bakoki student organization governor Taksin Kri Manipur Langaki Makada Ladiba Zonal Education Officer ZEO Zamko Haukip Amasum Hingtineng Singshit Salibasay Sigi Angan Masrukta suspend Tokiba order to Handunaba Koki student organization case on a Manipur governor as a Kumar Balad Ibasirol Pishinduna Taksin Kri Education Department Champu District ZEO Zamko Haukip Amadi Kangpopi District ZEO Hingtineng Singshitpu suspense Tokiba order adu Manipur High Court na Nalan Boy ni Haina Raita Kip Lake Hanis case Ogi General Secretary Dr. Saiboy
ꯇꯧꯊꯥꯡ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ ꯍꯧꯈꯤꯕꯅ ꯒꯣꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯖꯅꯋꯥꯔꯤ 12ꯗ ZEO ꯑꯅꯤꯕꯨ ꯁꯁꯄꯦꯟꯁꯟ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ null and void ni haina laukthoktu numit maudrani ki manungda suspension order adu handoktuna masagi hanagi mathauda hanjinaba khangkhrabasu ngasi pawbo mari leinaba authority ki maikaidigi suspension order handoktabana mai masing ki matangda administrative ki oiba ahoba kya leide haina su sirol sina hairi India na anauba army base hangdoktuna sikan neki area da lanban mapangal kan karankhri India ki maikaidigi miyamna sikan nek haina khangnari bi yamna maru oiba Shiriguri corridor ki mapamadu mapangal kalanabagi damakta Assam Bihar amsum West Bengal da anauba army base hangdokre anauba army base singadu Assam ki Bamuni Bihar ki Kesanganj amsum West Bengal ki North Dinajpur Sapradani Hariba anauba base ahumasin India ki mainland ga North East ki state taret ka samnahan ba yamna sensitive oiba corridor ama oidibani mafam asi anauba army base ahumasina defense ki matang da amadi surveillance ki thabak thoram sing da hena mapangal kalalagani Assam ki Bamuni da leigadoriba Barfukan military station asi state aduma ki Tezpur base tawba for corps makha thabak thoram sing masina counter infiltration amasum technical goibu khuda ki thabak thoram sing pakhat pangamgani haina akan mamong na thajanari anauba base asi Assam ki minister Himanta Biswa Sharma propose tawrakpadigi lehankhibani handaki matamda Dobri da thokiba kangluki oiba irang aduna sauna maram ohenki military base adugi foundation stone adu tha sigi tareta Eastern Command oriba Lieutenant General RC Tiwari na urep himtamki amaramda mahakna North Bengal gi Sopra da lariba lanmi sing adubu yengsinbaga loinana Kishanganj hairiba mafam asida nauna base ama hangdoktuna Siliguri corridor gi mayai da leiba mafam ama oiragani Masina atuba matamda lanmi sing satok sin tawba amadi logistic ki weba mateng sing phangadoribani base asi makhara thabak tawgani haina spali Karnataka gi hanagi chief minister oiramba BJP gi senior leader gi mathata file torakpa proxo case Karnataka gi hanagi chief minister oiramba BS Yediyurappa gi mathata police na lokhatpa proxo eki case ama was tawbinaba haijarakhiba player Karnataka high court na yakhidri ngarang court asigi justice MI Aruna player adu reject tawkhibaga loinana BJP gi lusingba asigi mathakta saman issue tawnaba direction pikre ari bus accident thokpada miyoi 38 sikre 13 na sokri Peru da passenger puba bus amaga truck amaga thungainaraba matungda bus adu loksap amada tasinkhibadagi miyoi 38 sikhibaga loinana 13 na asu apanangkhri haina regional head department official na phongtokri Peru gi kha thangba Irukaipada ngarang thokiba lebak thiba thawdo adu leiba adu hanaka thokiba khwaidigi lebak thiruba thawdok singi manungda ama oiri Lamos Has company ki bus adu passenger humpu puduna Sala town ki Irukaipa tamna sikhibani hairi tentana sunu myamna thamjage du hausku ni myam paus matang sa lusinjarage makhataba no babdet myam punang ngaminasi